ताइबंगी सिंथातमक तफवी मतम कौबी महाके खोंजेलदी खंगौब नते जरा जरा खांबा यादना चटकिब खक्तनी असम सुमौखिबना थोयहोयगी 12 की फाइनल एग्जाम सो होगदौरी अदुना स्कूल काबसु लेपे थोय युमदगी मपान पांगना थोक्ति युमदा लाइरिक याम कना पारमी हंदक्ति वर्कशॉप तसो पांगना थोक्ति लाइरिक पाबा वारकपा बोरिंग खरगा जुरकपा मतमदना वर्कशॉप त थोलक्तुना मयाम गंग हाक पुंदुना ले लांगलिनसु अदु मंगाई चमाने अदुबु थोय नुमिदांग खुदिंग थोयनबगा पाव फाउनबदि लेपति नुमिदांग खुदिंग ngahak ngahakti wari adumak sani aduga thoi magi khangdaba ma yaurukpada thoyenbada adum hanglami thoyenbasu gyan tanaba mongda thoida phajana takpirami ayuk anganba matamni thoi ngantana hogotuna thabak lushilamaga tumina laik paduna le imungdugi mi kanamta hogotpa nati mana paribado muthina hogalakpada thoina ngantana laik paduna leibadubada muthi chalonduna thoida pibirami thoisimo monokna muthida yengli ngahak ngahak so pothaunai nangbo hoi kaka kaka workshop to thoe ko wado hairamaga muthi adumak thokre thoi makha tana larik paduna lehuri nungthil gi matamni muthi thoen boida changlaktuna rani gu unarami abo se handak thagi pisani mayam gi di piba loikraba natro loikrebo rani muthina pireba pisado loksinduna yam thurabro nangbo ngahak phamko wari sagi sidana muthi su phamthaduna kari wari sa saino bo rani su phamthari kuirini asuna phaminaraga wari ga sadaba nangna chinbaga aikhoi thoenbo thabuk chakribro chatki ibungogi thabak hairaga mama ga igana nupi thinaba kana haibani masi itata sinadine maina thije sanida magi jei matang sida thireroidra pakhatlabani aidi nupi senthok lambi leitadana tawbusu nati matam yauda tawrini dabo kari gi matam yauda banoda yamna helabani mana bu kai hairige bo itata sinadi tawriba naharwai mana haikibada dine haina singnaba pamde masana nungsinaba lawba pami kainaka yam haikibani kana khangnarino kana nungsinarino ga amata haidokte nangna khangbaga leibro nupi thijan haningine matam chana macha masu semoradi phaidana aina khangbadi leite ado amadi lei karino leiribo yum sidaga lamaba lilia ba nupi machado ekoi thoenbaga su album kuminai tobodo maga haifet khangnaba mali chap chabadi aisu khangdebo aikhoida mama macha chak chaba lamba masagyam phajabaduro hoi manebo rani du nongmi nongmi tawduna leikre maduma khangadi athubada luhungnaba tawba taredana aikhoi thoenbugso amutang phajana tana kodo adobo aisu amuk thongnaba tawragi hoi hoi muthi su amuk thokre rani nongmi nongmi matomta murmurum sonduna lehui hojikan ge ngang singsina yum panba thingthanaba da khoni aikhoi gi matamdadi nganna nganna pan aduna makhoi gi wasung taraga leibe yaba nati nupi mayumduda chatlaga hekta thujanaba tawragi aikhoi leimagasu tanarage sidi exam hayeng hogani haba numituni nahan kai phone torpa matamdagi nasina khara ngangkhatna phone tori thuenbado thoido mabuka chak chari phone lakpagi makonduda phugagotuna chenthoki tombina hai chak chari ngai adum nagotpa phate ni nangbo thoisu chenthok na laurmi aruba ko loibagine bo thoi magi kada changlaktuna phone do fat pakhali tat tawba khajik tangairami hello tamuyai kedorino nangbo chak charambani kanaga abuka abukti chakhumda nangna kaida kada phone la ina chinsilakpa adum chawhedro relorga phajana call back torko yabadu angau bisidi tamuyai gi call oiramgani tawbani aigi oiramnidi kamai khangliba aigi phone sidadi tamuyai natana kanamtana su tawrokte chathoro loiraga toro ai ngairamge
ꯊꯣꯏꯁꯨ ꯐꯣꯟꯗꯣ ꯊꯝꯗꯨꯅ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯇꯣꯝꯕꯤꯅ ꯀꯅꯥꯒꯤ ꯐꯣꯟꯅꯣ? ꯇꯥꯃꯣ ꯌꯥꯏꯒꯤꯅꯦꯕꯣ? ꯀꯔꯤ ꯍꯥꯏꯔꯛꯏꯕ? ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯁꯨꯝ ꯇꯧꯔꯛꯄꯅꯤ꯫ ꯇꯣꯝꯕꯤꯁꯨ ꯃꯈꯥ ꯇꯥꯔꯨꯗ ꯆꯥꯛꯇꯣ ꯑꯃꯨꯛꯇꯅꯦ ꯅꯦꯅꯥ ꯇꯥꯅ ꯆꯥꯎ꯫ ꯊꯣꯏꯁꯨ ꯐꯝꯊꯗꯨꯅ ꯆꯥꯛꯇꯣ ꯆꯥꯏ꯫ ꯆꯥꯛ ꯇꯣꯛꯂꯒ ꯊꯕꯛ ꯂꯣꯏꯔ ꯃꯇꯨꯡ ꯊꯣꯏꯍꯦꯟꯕꯗ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯗꯣ ꯃꯈꯣꯜꯗꯤ ꯇꯞ ꯇꯞꯅ ꯊꯣꯏ꯫ ꯊꯣꯏꯍꯦꯟꯕꯒꯤ ꯃꯈꯣꯜꯗꯨꯗ ꯊꯣꯏꯁꯨ ꯇꯞꯅ ꯍꯪꯂꯤ, ꯇꯥꯃꯣ ꯌꯥꯏ ꯇꯨꯝꯃꯕꯣ? ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯦ, ꯉꯁꯤꯗꯤ ꯊꯕꯛꯁꯨ ꯈꯔ ꯋꯥꯕ꯫ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦ, ꯇꯥꯃꯣ ꯌꯥꯏ ꯇꯨꯝꯃꯣ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯏ ꯐꯣꯟꯗꯣ ꯊꯝꯒꯦ ꯇꯧꯏ꯫ ꯉꯥꯏꯈꯣ꯫ ꯊꯣꯏ ꯊꯝꯒꯦ ꯇꯧꯔꯝꯕꯗꯣ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟ ꯂꯩ꯫ ꯊꯣꯏꯍꯦꯟꯕ ꯇꯨꯝꯕꯒꯤ ꯃꯈꯣꯟꯗꯤ ꯁꯤꯁꯤꯅ ꯀꯩꯗꯧꯈꯤꯗꯣꯏꯅꯣ? ꯂꯥꯏꯔꯤꯛ ꯄꯥꯗꯣꯏꯔꯣ? ꯄꯥꯗꯣꯏꯅꯤ꯫ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯅꯠꯇ꯭ꯔꯣ? ꯄꯥꯔꯨꯔꯅꯨ꯫ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯇꯨꯝꯃꯒ ꯅꯁꯥꯗꯣ ꯐꯖꯅ ꯄꯣꯊꯥꯎ꯫ ꯍꯥꯟꯅꯅ ꯂꯣꯏꯅ ꯄꯥꯕ ꯂꯣꯏꯔꯗꯨꯗꯤ ꯇꯦꯟꯁꯟ ꯂꯩꯍꯟꯒꯅꯨ꯫ ꯍꯣꯏ꯫ ꯍꯌꯦꯡ ꯂꯥꯡꯂꯦꯟꯒ ꯅꯪꯒ ꯇꯥꯃꯣ ꯌꯥꯏꯅ ꯄꯨꯟꯅ ꯊꯤꯟꯗꯣꯏꯅꯤ꯫ ꯐꯔꯦ, ꯇꯨꯝꯊꯣꯛꯀꯣ ꯅꯨꯡꯉꯥꯏꯅ, ꯇꯥꯃꯣ ꯌꯥꯏꯁꯨ ꯇꯨꯝꯃꯒꯦ꯫ ꯍꯣꯏ꯫ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯀꯣ꯫ ꯊꯣꯏꯍꯦꯟꯕꯁꯨ ꯃꯃꯤꯠ ꯎꯏꯁꯤꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯦ꯫ ꯊꯣꯏꯁꯨ ꯊꯣꯏꯍꯦꯟꯕꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯐꯣꯟꯗꯣ ꯊꯝꯈꯤꯗꯨꯅ ꯐꯃꯨꯡꯗꯣ ꯐꯖꯅ ꯀꯟꯊꯣꯛꯂꯒ ꯀꯥꯡꯒꯟ ꯊꯥꯗꯨꯅ ꯐꯃꯨꯡ ꯀꯥꯈꯠꯂꯒ ꯇꯨꯝꯊꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯑꯦꯛꯖꯥꯝꯁꯨ ꯍꯧꯔꯦ꯫ ꯊꯣꯏꯍꯦꯟꯕꯅ ꯂꯥꯡꯂꯦꯟꯒ ꯊꯣꯏꯕꯕꯨ ꯄꯨꯟꯅ ꯊꯤꯟꯕꯤꯔꯛꯏ꯫ ꯂꯧꯕ ꯊꯤꯟꯕ ꯊꯣꯏꯍꯦꯟꯕꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯒ ꯊꯣꯏꯒꯁꯨ ꯑꯦꯛꯖꯥꯝꯁꯤ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯁꯨꯝꯅ ꯑꯦꯛꯖꯥꯝꯁꯨ ꯃꯊꯪ ꯍꯧꯈꯤꯗꯨꯅ ꯏꯔꯣꯏ ꯂꯣꯏꯕ ꯑꯦꯛꯖꯥꯝꯒꯤ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯊꯣꯏ ꯑꯦꯛꯖꯥꯝ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯀꯪꯂꯩꯁꯨ ꯍꯥꯟꯅ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏ ꯍꯔꯥꯎ ꯀꯪꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯪꯂꯩ, ꯑꯦꯛꯖꯥꯝ ꯅꯨꯡꯉꯥꯏꯔꯝꯕ꯭ꯔꯣ? ꯀꯪꯂꯩ ꯍꯣꯏ ꯍꯥꯏꯅ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯁꯤꯗꯩꯗꯤ ꯑꯩꯈꯣꯏ ꯄꯥꯛꯅ ꯊꯦꯡꯅꯔꯔꯣꯏꯅꯦ꯫ ꯀꯪꯂꯩ ꯊꯣꯏꯗ मुꯟꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯀꯧꯔꯛꯏ꯫ ꯊꯣꯏ꯫ ꯊꯣꯏꯁꯨ ꯀꯪꯂꯩꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯏ꯫ ꯑꯩ ꯊꯣꯛꯂꯒꯦ, ꯇꯥꯃꯣ ꯌꯥꯏꯁꯨ ꯃꯄꯥꯟꯗ ꯉꯥꯏꯔꯒ ꯂꯩꯔꯝꯃꯅꯤꯌꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯏ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯀꯪꯂꯩꯅ ꯊꯣꯏꯒꯤ ꯃꯃꯥꯡꯗ ꯊꯠꯆꯤꯜꯂꯛꯏ꯫ ꯉꯥꯏꯈꯣ ꯀꯪꯂꯩ, ꯑꯩ ꯅꯍꯥꯟꯈꯩꯗꯤ ꯑꯦꯛꯖꯥꯝꯒꯤ ꯈꯜꯂꯒ ꯑꯩ ꯅꯉꯣꯟꯗ ꯀꯥ ꯍꯦꯟꯅ ꯍꯥꯏꯗꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯕ ꯄꯥꯝꯃꯤ꯫ ꯀꯪꯂꯩ, ꯑꯩ ꯅꯉꯣꯟꯗꯒꯤ ꯏꯃꯥꯟꯅꯕ ꯑꯃꯗꯒꯤ ꯍꯦꯟꯅ ꯈꯟꯗꯤ꯫ ꯃꯗꯨꯅꯗꯤ ꯑꯩꯅ ꯇꯥꯕ ꯄꯥꯝꯃꯤꯁꯤꯗꯤ꯫ ꯑꯩꯁꯨ ꯅꯍꯥꯟꯈꯩ ꯑꯦꯛꯖꯥꯝ ꯂꯩꯕꯒꯤ ꯅꯉꯣꯟꯗ ꯍꯥꯏꯗꯕꯅꯤ, ꯉꯁꯤꯗꯤ ꯍꯥꯏꯒꯦ꯫ ꯀꯪꯂꯩ ꯁꯨꯛꯅ ꯊꯣꯏꯗ ꯌꯦꯡꯂꯛꯏ꯫ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯀꯪꯂꯩ, ꯅꯪ ꯑꯩꯅ ꯏꯃꯥꯟꯅꯕ ꯃꯨꯀꯨꯝ ꯈꯟꯕꯁꯤꯗꯒꯤ ꯑꯍꯦꯟꯕ ꯈꯜꯂꯣꯏ꯫ ꯀꯪꯂꯩ, ꯂꯥꯡꯂꯦꯟꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯗꯨꯒ ꯏꯕꯥꯅꯤꯒꯤ ꯋꯥꯐꯝꯁꯦ ꯂꯥꯡꯂꯦꯟꯗꯁꯨ ꯍꯥꯏꯒꯅꯨ, ꯂꯥꯡꯂꯦꯟꯅ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯅꯪ ꯑꯩ ꯊꯦꯡꯅꯕꯗꯤ ꯉꯔꯥꯡ ꯅꯍꯥꯟ ꯈꯛꯇꯅꯤ꯫ ꯂꯥꯡꯂꯦꯟꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯄ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯏ ꯃꯈꯥ ꯇꯥꯔꯝꯗꯅ ꯒꯝ ꯆꯠꯈꯤ꯫ ꯀꯪꯂꯩ ꯋꯥꯉꯥꯡꯗ ꯇꯨꯃꯤꯟ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯁꯣꯝꯗ ꯂꯥꯡꯂꯦꯟꯁꯨ ꯑꯦꯛꯖꯥꯝ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯀꯪꯂꯩꯅ ꯇꯨꯃꯤꯟꯅ ꯃꯪꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯪꯂꯩ꯫ ꯀꯪꯂꯩ ꯈꯨꯝꯂꯛꯇꯦ꯫ ꯂꯥꯡꯂꯦꯟꯅ ꯌꯦꯡꯕꯗꯃꯛ ꯌꯦꯡꯂꯛꯏ꯫ ꯂꯥꯡꯂꯦꯟꯁꯨ ꯇꯧꯐꯝ ꯈꯪꯗ ꯀꯪꯂꯩꯗ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯅꯤꯃꯛ ꯑꯃꯅ ꯑꯃꯗ ꯋꯥ ꯉꯥꯡꯅꯗꯦ ꯇꯨꯃꯤꯟ ꯂꯩ꯫ ꯀꯪꯂꯩ, ꯅꯪꯗꯣ 12 ꯂꯣꯏꯔꯁꯨ ꯅꯨꯄꯤ ꯀꯣꯏꯈꯤꯔꯣꯏꯗ꯭ꯔꯣ? ꯀꯪꯂꯩ ꯏꯍꯩ ꯍꯩꯅꯤꯡꯗꯅ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯛꯏ꯫ ꯆꯨꯝꯅ ꯁꯨꯝ ꯍꯪꯕꯅꯤ꯫ ꯀꯪꯂꯩꯗꯣ ꯀꯩꯝꯇ ꯍꯦꯛ ꯈꯨꯝꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯈꯥ ꯇꯥꯔꯛꯇꯦ꯫ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯕꯣꯛꯁ ꯃꯆꯥ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯀꯪꯂꯩꯗ ꯄꯤꯔꯛꯏ꯫ ꯁꯤ꯫ ꯀꯪꯂꯩ ꯕꯣꯛꯁꯇꯨꯗ ꯀꯩꯅꯣ ꯍꯥꯏꯅꯒꯨꯝ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯩꯅ ꯀꯨꯏꯔꯕꯅꯤ ꯅꯉꯣꯟꯗ ꯄꯤꯒꯦ ꯈꯟꯕ꯫ ꯁꯤ ꯂꯧꯁꯜꯂꯣ꯫ ꯀꯪꯂꯩꯒꯤ ꯃꯈꯨꯠꯇ ꯕꯣꯛꯁꯇꯣ ꯄꯥꯏꯍꯜꯂꯝꯗꯨꯅ ꯂꯥꯡꯂꯦꯟꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯣꯛꯈ꯭ꯔꯦ꯫ ꯀꯪꯂꯩꯃ ꯃꯁꯥꯗꯣ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯩ꯫ ꯂꯥꯡꯂꯦꯟꯅ ꯄꯤꯔꯝꯕ ꯕꯣꯛꯁꯇꯨꯗ ꯉꯥꯏꯍꯥꯛꯇꯤ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯕꯣꯛꯁꯇꯣ ꯗꯁꯕꯤꯟꯗ ꯊꯥꯗꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯒꯤ ꯃꯇꯧꯗꯣ ꯅꯤꯡꯁꯤꯡꯂꯒ ꯑꯃꯨꯛꯁꯨ ꯊꯥꯗꯕ ꯉꯝꯂꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯒ ꯕꯣꯛꯁꯇꯣ ꯃꯥꯒꯤ ꯌꯥꯜꯂꯤꯕ ꯕꯦꯒ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤ꯫ ꯃꯇꯧ ꯑꯗꯣ ꯉꯁꯥꯏꯗꯒꯤ ꯂꯥꯡꯂꯦꯟꯁꯨ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯀꯪꯂꯩꯅ ꯕꯦꯒꯇꯣ ꯕꯣꯛꯁꯇ ꯍꯥꯞꯆꯤꯟꯈꯤꯕꯗꯨ ꯎꯕꯗ ꯂꯥꯡꯂꯦꯟꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯁꯨꯝꯅ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯇꯣꯝꯕꯤꯒ ꯃꯁꯨ ꯅꯨꯄꯤ ꯊꯣꯏꯒꯁꯨ ꯃꯌꯨꯝꯗ ꯍꯟꯅꯕ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫
ꯃꯤꯒꯤ ꯃꯌꯨꯝꯁꯤꯗꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯨꯊꯤꯒꯤ ꯂꯃꯟꯕꯨꯗꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏ ngasi muthi lerambana thoina sigi phibamse yawba ngamjaribani tombina muthi daso afamase hawdokle muthi matam kuina laiminarakpa oibana chalan khibadudi pamlamde adubu kari di upai lei mana phazilaga thamba yabasu natabanina aduna yabada tare numidangi matamdo thoi thoenbaga hanagum wari sanari aboghidi tumkhrabo tumkhre nangso tumninglaba tamayai ai philoshili kaiya nungdang sida thoi tapna tamayai thoenba khumlakte tumilai thoina mangha tarakpa ngaiduna tamayai abo kaika hayeng yumda halani thoenba maithung suksanaduna aduga nang engoda hana haidaba haiba ngamdabani thoenbasu masadu langtakni ena tana sor muktang sang nungdukduna pung kya da chatoino ayu ngantana ai thingi kakana thingani hai adudi ayu zlaki kaiye khagdi laki numidang sida thoen ma makha taramda phone do fatkaki thoi da hana phone do muktok sili thoen lu supai tamayai numidang da lakano abu ko kakagana khanglaga saungi thoen ma khumdi tumile aina da chalasu tamayai ka wari dum sa toino madusu thoen ba kemta khumdi thoen ma nungai tre haiba khangi tamayai ne am nungai tre di ai chalanura sida sum leirora aina chatpa yaro heradi chaloidoro ngamgadrane abongna yagadro khangde didi sida sum leiramaga nangna chalani harpase isada haifum khangdaba madi phawi adubu nangna ada leidoido matam kharagine khalaga penthoklagi thoen bagi aroi bagi wado gyan tandratuna kaino khara lerdi yumpan gi harani adunida aina haise aidi nupa su koina dana koi busu yaroida thoi kumbam khangda tumin mamai luthaduna lei thoen batapna makha tari aina ngunaba toina laki aduga huzikti exam suloirabanina hanadi numidang khakta wari sabani huzikti aina wari sananingba kanda adum torokpa yarba natro thoi kumdi tumin nokmi mamai luthaduna lei thoenba phone do khazikena nakungduda namsanduna lumlum labo khunjelduna kawri yaro hairo haisu haidana adudi kai haiba khangde thoi how keno mahange aise atopa nupiga longhan ki ba pambra pamde kai gi pamjaba khangde da dudi atoka nupiga luhongba yaradi edi kanaga luhongdiba khangde dusu nangi khangde do yaman khre mayam do he khanglakpaga ibani luhongase yarbo thoi ingangakna mamil lantokduna lei ithak thakana ngaktuda mihunsu yam kana chunglei yade hairo tamayai ai thamage kaiya khangde ai thamage wado haraga thoi phone do fatkaktuna mamai do mondu do upsanduna ngakti lei ikaiba nungsiyanariba haibado oiramali somda thoenbasu thoi ikairamani khanna phone do amugana taksaludri nupa mana phazariba maithungduda rasi leina momon noktuna balcony adonda thoklei wakhal nungai thoenba magi thoiga ahanba thengnar singdo ningsingduna chimbalda momon nokpu selepti karamna asumna oirakhiba haibasu khangungdi somda thoisu mamaido amung nongkhalaktuna mingsil macha ama leiriduda masana masagi masakto muna yengjaduna momon tawi aise tamoyai de luhungladi langlene ngoda ina makawduni ko adu tamoyai di yam hanni aduga aina ngangni ikhabani luhungbusibu chanagadrene thoisu wakhaldo momon khanduna wakhal nungaina tumthaba themnaba honakri mathangi numitadi tombi amadi thoisu chanaba loshile
ꯃꯨꯊꯤꯅ ꯃꯈꯣꯏꯕꯨ ꯊꯤꯟꯒꯗꯣꯏꯅꯤ꯫ ꯃꯨꯊꯤꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯃꯍꯥꯛ ꯈꯛꯇꯁꯨ ꯅꯠꯇꯦ, ꯇꯣꯝꯕꯤ ꯑꯃꯗꯤ ꯊꯣꯏꯁꯨ ꯃꯊ꯭ꯋꯥꯏ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ꯫ ꯑꯌꯨꯛꯇ ꯊꯣꯏꯍꯟꯕꯁꯨ ꯃꯨꯊꯤ ꯍꯣꯏꯗ ꯒꯥꯔꯤ ꯊꯧꯖꯜꯂꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯃꯨꯊꯤꯅ "ꯊꯣꯏꯍꯟꯕ, ꯅꯪ ꯂꯥꯛꯏꯔꯥ?" "ꯍꯣꯏ ꯀꯀꯥ, ꯊꯣꯏ ꯍꯣꯏꯕꯨ ꯂꯣꯏꯁꯤꯟꯈ꯭ꯔꯕꯣ?" "ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ." ꯃꯇꯥꯡꯗꯨꯗ ꯊꯣꯏꯒ ꯃꯕꯣꯛꯀꯁꯨ ꯊꯣꯛꯂꯛꯏ꯫ ꯇꯣꯝꯕꯤꯅ ꯊꯣꯏꯍꯟꯕ ꯎꯕꯗ "ꯏꯕꯨꯡꯉꯣ ꯊꯣꯏꯍꯟꯕ, ꯑꯕꯣꯛ ꯍꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯏꯁꯨꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯀꯩ ꯍꯥꯏꯅ ꯊꯥꯒꯠꯀꯗꯕꯅꯣ ꯈꯪꯗꯦ꯫ ꯅꯈꯣꯏ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯁꯨ ꯊꯣꯏꯕꯤꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯂꯝꯃꯣꯏ." ꯃꯨꯊꯤꯅ "ꯑꯕꯣꯛ ꯄꯤꯔꯣ ꯄꯣꯠꯆꯩꯁꯤꯡꯗꯣ, ꯑꯩ ꯄꯥꯏꯔꯛꯑꯒꯦ." "ꯃꯨꯊꯤ, ꯅꯪ ꯑꯕꯣꯛꯄꯨ ꯋꯥꯔꯧꯒꯅꯨꯀꯣ." "ꯑꯕꯣꯛ, ꯀꯩꯒꯤ ꯋꯥꯔꯧꯗꯣꯏꯅꯣ? ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯌꯦꯠꯁꯤꯟꯕ ꯌꯥꯕꯁꯨ ꯌꯦꯠꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯀꯔꯤꯝꯇ ꯄꯥꯡꯕꯁꯨ ꯉꯝꯗꯦ ꯇꯧꯔꯤꯁꯦ." "ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ ꯑꯕꯣꯛ꯫ ꯍꯧꯖꯤꯛꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯕꯣꯛ ꯑꯃꯗꯤ ꯊꯣꯏꯅ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯂꯩꯅꯕ ꯌꯨꯝꯁꯦ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯊꯝꯃꯤ." "ꯃꯨꯊꯤ." ꯊꯣꯏ ꯃꯃꯤꯠꯇꯨꯅ ꯊꯣꯏꯍꯟꯕꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯍꯟꯕꯁꯨ ꯑꯗꯨꯃꯉꯥꯏ, ꯉꯁꯥꯏꯗꯒꯤ ꯃꯤꯠꯌꯦꯡ ꯈꯖꯤꯛ ꯐꯥꯎꯕ ꯆꯣꯏꯊꯣꯛꯑꯝꯗꯦ꯫ ꯊꯣꯏꯗ ꯑꯗꯨꯃꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯈꯪꯕ ꯇꯣꯝꯕꯤꯅ "ꯃꯨꯊꯤ, ꯒꯥꯔꯤꯗꯤ ꯊꯣꯛꯂꯁꯤꯅꯦ꯫ ꯊꯣꯡꯒꯥꯜꯗ ꯈꯥꯝꯍꯧꯔꯦꯕꯣ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯕꯥꯅꯤ ꯊꯣꯛꯑꯝꯃꯁꯤ." ꯃꯨꯊꯤꯗꯤ ꯏꯆꯝ ꯆꯝꯅ ꯄꯣꯠꯆꯩꯁꯤꯡꯗꯣ ꯄꯨꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯁꯨ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯊꯣꯏꯗ ꯊꯣꯏꯍꯟꯕꯗ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯑꯗꯨꯅ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯈꯤꯗꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ꯫ "ꯇꯥꯃꯣꯌꯥꯏ, ꯅꯪ ꯆꯠꯈ꯭ꯔꯣ." ꯊꯣꯏꯍꯟꯕꯁꯨ ꯊꯣꯏꯒꯤ ꯃꯅꯥꯛ ꯈꯖꯤꯛ ꯅꯪꯅ ꯆꯪꯁꯤꯜꯂꯛꯏ꯫ "ꯀꯩꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯤ?" "ꯇꯥꯃꯣꯌꯥꯏ ꯁꯨꯝ ꯂꯩꯔꯗꯤ ꯑꯩ ꯀꯞꯅꯤꯡꯂꯛꯑꯅꯤ." "ꯀꯩꯒꯤ?" ꯊꯣꯏ ꯃꯃꯥꯏꯗꯣ ꯊꯣꯏꯍꯟꯕꯗ ꯄꯨꯂꯞ ꯂꯩꯁꯤꯜꯂꯛꯇꯨꯅ ꯃꯃꯤꯠ ꯑꯔꯥꯎꯕꯗꯨꯅ ꯊꯣꯏꯍꯟꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ "ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯀꯩꯒꯤ ꯍꯥꯏꯅ ꯍꯪꯒꯅꯨ. ꯑꯩ ꯀꯩ ꯈꯨꯝꯗꯣꯏꯅꯣ ꯈꯪꯗꯦ. ꯈꯨꯝꯅꯕꯁꯨ ꯂꯩꯇꯦ. ꯁꯤꯗꯤ ꯃꯇꯣꯝꯇ ꯇꯧꯖꯔꯛꯄꯅꯤ." "ꯊꯣꯏ." "ꯇꯥꯃꯣꯌꯥꯏ." ꯊꯣꯏꯍꯟꯕ ꯃꯃꯤꯠꯇꯣ ꯑꯃꯨꯛꯇꯪ ꯆꯦꯠꯅ ꯎꯏꯁꯤꯟꯅꯤ꯫ ꯅꯤꯡ-ꯅꯤꯡ ꯂꯥꯎꯔꯤꯕ ꯊꯃꯣꯏꯗꯣ ꯈꯖꯤꯛ ꯐꯥꯊꯗꯨꯅ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯏ꯫ "ꯁꯦ, ꯀꯩꯅꯣ ꯁꯤꯕꯣ?" "ꯐꯣꯟꯅꯤ, ꯅꯪꯒꯤ ꯂꯩꯔꯛꯄꯅꯤ." "ꯀꯩꯒꯤ ꯂꯩꯔꯛꯏꯕ? ꯑꯩꯒꯤ ꯐꯣꯟ ꯂꯩꯔꯤꯗꯨꯗꯤ." "ꯅꯪꯒꯤ ꯐꯣꯟ ꯃꯆꯥꯗꯨꯗꯤ ꯑꯩꯅ ꯅꯪ ꯎꯅꯤꯡꯂꯛꯄꯗ ꯎꯒꯦꯁꯨ ꯐꯪꯉꯣꯏꯗꯅ." "ꯑꯗꯨꯗꯤ ꯇꯥꯃꯣꯌꯥꯏ, ꯑꯥꯗ ꯅꯪ ꯁꯨꯡꯂꯥꯛ ꯂꯥꯛꯑꯔꯣꯏ. ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯎꯅꯔꯕꯅꯤꯅ." "ꯂꯥꯛꯀꯅꯤ. ꯑꯩꯅ ꯑꯍꯤꯡꯗ ꯅꯪ ꯎꯅꯤꯡꯉꯛꯑꯗꯤ ꯃꯇꯝꯗꯨꯗ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯕꯗ ꯅꯪꯅ ꯅꯨꯃꯤꯗꯥꯡꯅꯤ ꯍꯥꯏꯅ ꯌꯥꯁꯨ ꯌꯥꯔꯣꯏ." ꯊꯣꯏꯗꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟ ꯂꯩ꯫ "ꯌꯨꯝ ꯌꯧꯕꯒ ꯀꯣꯜ ꯇꯧꯔꯛꯎꯀꯣ." ꯊꯣꯏ ꯍꯣꯏ ꯍꯥꯏꯅ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ꯫ "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯕꯣꯛ ꯍꯣꯏꯅ ꯉꯥꯏꯔꯒ ꯂꯩꯔꯝꯕꯅꯤ." ꯊꯣꯏ ꯃꯗꯨꯁꯨ ꯍꯣꯏ ꯍꯥꯏꯅ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯑꯅꯤꯗꯨ ꯄꯨꯟꯅ ꯊꯣꯡꯒꯥꯟꯗ ꯊꯣꯛꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯨꯊꯤꯅ ꯇꯣꯝꯕꯤ ꯑꯃꯗꯤ ꯊꯣꯏꯕꯨ ꯃꯌꯨꯝꯗ ꯊꯤꯟꯈ꯭ꯔꯦ꯫ ꯊꯣꯏꯍꯟꯕ ꯃꯊ꯭ꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ ꯇꯧꯐꯝ ꯈꯪꯗ ꯃꯨꯊꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯁꯣꯝꯗꯅ ꯃꯨꯊꯤꯅ ꯃꯈꯣꯏꯕꯨ ꯊꯤꯜꯂꯛꯄꯅ ꯌꯨꯝ ꯌꯧꯔꯦ꯫ ꯇꯣꯝꯕꯤ ꯃꯨꯊꯤꯗ ꯑꯣꯟꯁꯤꯜꯂꯒ "ꯃꯨꯊꯤ, ꯂꯥꯛꯑꯣ, ꯑꯩꯈꯣꯏꯗ ꯆꯪꯈꯤꯁꯤ, ꯆꯥꯛꯀ ꯆꯥꯔꯒ ꯍꯜꯂꯣ." "ꯑꯕꯣꯛ, ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯪꯂꯔꯣꯏꯒꯦ." "ꯀꯀꯥ, ꯆꯪꯈꯤꯁꯤ." "ꯊꯣꯏ, ꯀꯀꯥ ꯉꯁꯤꯗꯤ ꯆꯪꯂꯔꯣꯏꯒꯦ." "ꯃꯨꯊꯤ, ꯅꯪꯒꯤꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥꯅꯦ?" "ꯑꯕꯣꯛ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯍꯥꯏꯔꯒ ꯍꯌꯦꯡꯂ ꯍꯪꯆꯤꯠꯂ ꯑꯩ ꯊꯣꯏꯍꯟꯕꯒ ꯂꯥꯛꯀꯦ, ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯔꯁꯤ. ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯂꯩꯔꯛꯀꯦ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯁꯤ. ꯑꯗꯨꯗꯤ ꯑꯕꯣꯛ ꯍꯣꯏ ꯂꯩꯍꯧꯔꯒꯦꯀꯣ." ꯑꯁꯨꯝ ꯇꯧꯅ ꯃꯨꯊꯤꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯒ ꯃꯕꯣꯛꯀꯁꯨ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯂꯤꯂꯤꯒ ꯁꯅꯥꯒꯁꯨ ꯀꯗꯥꯏꯗꯅꯣꯃ ꯆꯠꯀꯗꯕꯒꯤ ꯃꯁꯥ ꯅꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯇꯣꯝꯕꯤꯒ ꯊꯣꯏꯒꯅ ꯆꯪꯂꯛꯄꯗ ꯎꯕꯗ "ꯀꯩꯗꯧꯕꯒꯤ ꯍꯜꯂꯛꯏꯅꯣ? ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕ ꯌꯥꯔꯦꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯩꯈꯣ ꯌꯥꯗ꯭ꯔꯣ?" "ꯍꯥꯏ ꯁꯅꯥ, ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ. ꯌꯨꯝꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯌꯨꯝꯅꯤ. ꯌꯨꯝ ꯅꯠꯇꯦ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯗꯨꯕꯨ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯌꯨꯝꯅꯤ ꯍꯥꯏꯔꯤꯕ? ꯈꯟꯅꯕ ꯍꯧꯔꯛꯀꯅꯨ. ꯅꯍꯥꯟ ꯃꯈꯩ ꯏꯁꯨꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯑꯥꯗ ꯂꯩꯔꯤꯕ." "ꯂꯥꯏꯔꯤꯛ ꯇꯝꯕ ꯀꯥꯏꯅ ꯍꯧꯖꯤꯛꯇꯤ ꯇꯥꯔꯒ ꯂꯩꯔꯝꯃꯅꯤꯅꯦ, ꯄꯩꯁꯥ ꯃꯥꯡꯍꯟꯕ ꯌꯥꯕ ꯃꯥꯡꯍꯜꯂꯒ, ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ." ꯂꯤꯂꯤꯅ "ꯑꯁ ꯏꯃꯥ, ꯊꯦꯡꯉꯦ, ꯆꯠꯂꯁꯤ." "ꯊꯣꯏ, ꯑꯩꯒꯤ ꯔꯨꯝꯗ ꯌꯥꯝ ꯆꯥꯏꯍꯧꯕꯅꯤ, ꯑꯝꯇ ꯂꯣꯏꯁꯤꯜꯂꯝꯃꯨ. ꯑꯗꯨꯒ ꯁꯨꯗꯕ ꯐꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯍꯧꯕꯅꯤ, ꯑꯗꯨꯁꯨ ꯑꯝꯇ ꯁꯨꯗꯣꯛꯑꯝꯃꯨ." "ꯍꯣꯏ ꯏꯆꯦ."
ꯋꯥꯗꯣ ꯍꯥꯏꯔꯝꯃꯒ ꯃꯃꯥ ꯃꯆꯥꯗꯣ ꯊꯣꯛꯈ꯭ꯔꯦ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯁꯥꯒꯤ ꯐꯤꯔꯣꯜ ꯐꯥꯎꯕ ꯁꯨꯅꯤꯡꯗꯕꯤ ꯃꯥꯅ ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯜꯂꯒ ꯃꯤꯒꯤ ꯏꯃꯨꯡꯗꯣ ꯊꯨꯒꯥꯏꯕ ꯅꯠꯇꯅ ꯀꯔꯤ ꯇꯧꯅꯤꯒꯦ? ꯑꯕꯣ ꯌꯥꯔꯦ ꯕꯥꯁ, ꯏꯃꯨꯡꯗ ꯆꯪꯉꯁꯤ꯫ ꯃꯁꯤꯒꯤ ꯌꯨꯝꯁꯤꯗꯕꯨ ꯂꯥꯛꯑꯗꯤꯅꯦ ꯑꯩ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤ꯫ ꯌꯥꯔꯦ ꯕꯥꯕꯣ, ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯊꯣꯏꯒ ꯇꯣꯝꯕꯤꯒꯗꯣ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫